Jik Manipur ki yamna tangdulai tabda yamna luraba tanfam masida ngarang Manipur ki apun basaktam ki damak sahi lisang sitna tabak tawduna laiba United Committee Manipur UCM ki office ta sakang daba singna aikoi bom pokai hadamba haibasi oji Manipur ki tangdu leita daba fibam amma leiringe ki fibam sida dunaba leba ki damak punai sigi damak kathok tuna leba ki apun ki damakta tabak tawjariba donglo United Committee Manipur gumba amada sumba bom lang sinduna ki akhang puan bai basi yamna laibak thiba thokdo amani aduna koina United Committee Manipur ki maikai dagi tamjaningi wafam di oji lairiba laiba ki su luraba tanfam masida CSO amo oina tabak tawjariba Lup asida karigumba tanjada pendaba natraga tawhaningba tabak singda mapung phadaba natraga tawhaningba leiragasu koida asna hongdok pirakanda aikoi laiba ki damakta tawjariba thabak asi mapung phanaba aikoi United Committee Manipur ki maikai dagi ona jagningi dunata vida aikoi masel gi marakta koi sumlaba bomna singbalang silakanda ki akang puan bai bese amna laibak thiba thogdok mani marmaduna sumba thogdok se United Committee Manipur natraga leiriba fibam singsida aikoi makha tana mohanna thohan bidanaba United Committee Manipur ki mi sinjaraga ina ai miyamda appeal tawjege na makha tana sumba ki akhangi thogdok sing natraga bom pokai bala singba thogdok sing asi mohanna thohan bidanaba aiduna ai miyamda appeal tawjeri